Nutrition ki powerhouse ni hainariba flaxseed ta omega-3 fatty acids, dietary fiber amadi lignin yaubana numit khudingi flaxseed chabana chaba tumhanba, cholesterol hantahanba, blood sugar level chang amada thamba amadi chronic inflammation fauba fahali haina akhangai singna haidi akhangai singna phongdorakpagi matung inna takhairaba flaxseed chang naina nomada chamas ama natraga ani chabana hakchangi anaba kaya fahanbada mateng pangi flaxseed yauba alpha-linolenic acid na blood pressure hantanbaga loinana bad LDL cholesterol haina khangnaba low density lipoprotein hantahali muscle yauba soluble amadi insoluble fiber na hakchangi fatahauti mapan thokan pada mateng pangbaga loinana khong hamba yadaba fahali flaxseed chang naina chabana insulin sensitivity fagat handana ida yauba glucose chang amada lehali muscle yauba lignan na cell sokhanba adu semgatpada mateng pangbaga loinana cancer laina narakadabadagi ngakthokpada mateng pangi nakalamaromda flaxseed yauba fiber asi gatta changlaba matung matam kuina aram khorangba fauhandana lehenbana hena chaning thakningba fauhande flaxseed asi mapum oina charabadi tumba ngamdaduna mapum oina hakchangi mapandagi thokhi masigi mahut takhairaga chabana nutrients sing hakchangda chupsing baheli haina akhangai singna makhatana hairi